खुरुमजरे ISTV न्यूज़ बेंग ताबी पुनपो तरामोक्सरी हुजाहन बदा मुरुबो पाउसिंग लोबिसी तरा सुबह स्टेट असेंबली की तरेत सुबह सेशन नसीदगी होख्रे मणिपुर बु नुंगाई याइफबा मदी अफबा स्टेट अमा ओहेंदुना अवांग नोंबोक्तदा नतना इंडिया पुंबदा ख्वाइदगी फबा स्टेट ओहेनबा होनरिबासिदा मेंबर पुनोमकना मतेंग पांगबिनबा मणिपुर की गवर्नर VK दुगलना फोंदोख्रे अमदी सही सिगे अप्रैल थागे अंगन बसरुक्ता पार्लियामेंट मिखल पांगथोपा याबगी थाजबा लैरे पाउ संदरो मुपिजरे तरा सुबह मणिपुर स्टेट असेंबली की तरे सुबह सेशन नसीदगी फंबा होख्रे सही के होबा सेशन ओइबरा मणिपुर की गवर्नर VK दुगलना हाउस दा एड्रेस तोखी मणिपुर बु नुंगाई याफबा मदी अफबा स्टेट अमा ओहेंदुना अवांग नोंपोक्तदा नतना इंडिया पुंबदा ख्वाइदगी फबा स्टेट ओहेनबा होनरिबासिदा मेंबर पुनमकना मतेंग पांगबिनबा गवर्नर हाउस दा फोंदोख्रे पुंगमरम सांगबा की वारोलदा स्टेट की सेल थुंगी फिबम असी सिंथाबा याबा खोंथांग अमदा फगतुना सटली तरामाथोय सुबह सही मंगागी थौरांगदा ग्रोथ रेट सादा 3.5 ओरंबदगी हेंगतुना लिसिंग अनि तरानिथुय तराहुंदोयदि सादा मापल ओइखे मसी सादिंग हंथाहनबा अमदि निंथिना सेल सिजननबा पाइखतखिबा मखल कयागी सेल थुंगी फिबम फगत हन्नबगी थौरांगसिंग लौगतखिबदगिनी लॉ एंड ऑर्डर की मतंगदा पल्लदुना मणिपुर असि सही निफु हेना लालौबगी थबकसिंगना सोताहले स्टेट असिदा मसे ताबा यावना यूजी आउटफिट होमफु हेनबना थबक तौरी लालौबगी प्रॉब्लम असिना स्टेट की साखरपदा साथीना सोताहले माइ पाकना काउंटर इंसर्जेंसी ऑपरेशन पांगथोप खक्तना स्टेट असिदा लेरिबा इंसर्जेंसी अमदे मिलिटेंसी की प्रॉब्लम कोहनबा ngamloi haiba khanganduna government state asida thabak tawba tongan ba UG group singbu sangtainana bagi damal thoraknaba button tokre tongan ba lalolup singa central amadi state government ka memorandum of understanding sahi tokre loinana cadre samri yankai henbana khulai thadoktuna makoi gi khunda laita hanabagi thabak sathari amaramda manipur police pu orakliba singnaba sing thengna hanba ngamnanaba lupa crore kuntra henbagi sent from ministry of home affairs ki matenga loinana state government na thawang kaya paikhatli सरकार लालौबा लाक्सिनबा मसुंग अंडरग्राउंड कैडर सिंबु मेनस्ट्रीम द पुरकनबा मखाताना होनखिगनी कंज्यूमर्स अफेयर्स के मतंग पल्लुदना नेशनल फूड सिक्योरिटी एक्ट ममांगसे की सितंबर 10 दगी सनबा होखिबगे लोनना बेनिफिशियरी लाख 19.93 अपुनबा मिसिंग सादा मरफुतरेट टारगेटेड पब्लिक डिस्ट्रीब्यूशन सिस्टम ना कॉन्सिनबा ngамलगनी FCI गोडाउन सिंगी मथक्ता सेंग हवाई फंगुदा मतेंग पांगनबा स्टेट असगी डिस्ट्रिक्ट खुदिमक्ता पुन्ना टोन लिसिंग तरामाथोय संवा सनगदबा अहेनबा गोडाउन सिंग साबगी थबकसु पाइखले गवर्नर ना एजुकेशन के मतंग पल्लदुना माई मसिंग मगोल फगनबा गवर्नमेंट असिना मी ताबा स्कूल दी लेरमदबा मफमदा अनोबा प्राइमरी स्कूल सात्रे तरामंगा हांगदोकले अमदी प्राइमरी ओजा लिसिंगमा चमापल यांखै मातोय थबक हापले प्राइमरी स्कूल सामा यांखै निपाल अपर प्राइमरी दा ओंखले मसिगिदम प्राइमरी ओजा संवा हुंबतरा मरी थबक हापले रामसागी मखादा जूनियर हाई स्कूल यांखै निपाल हाई स्कूल दा ओंखले ग्रेजुएट ओजा लोबगी थबक अथुबा मतमदा लोसिलगनी पॉलिटेक्निक अममदा लुपा क्रोर 32.3 संगना पॉलिटेक्निक निपाल लिंखनबा सरकारना प्रपोज तौरे स्टेट गवर्नमेंट ना बेंगलोर यूनिवर्सिटी मनाक्ता मणिपुर भवन अमा सानबगी नमक्ता थबक पाइखले स्टेट PWD ना गुवाहाटी की उलुबारीदा मणिपुर भवन साबगी थबक लोसिलगले बिल्डिंग असे अथुबा मतमदा संगारगनी हक्सेल की मतंगदा पल्लदुना सरकार सिन सिंगी डिस्ट्रिक्ट हॉस्पिटल खुदिमकी मेडिकल के खुजुकुलाई सिंग हाकनबा सही सिग ओइना लुपा क्रोर 35 खाक्तुन थमले इंडिया गवर्नमेंट की मतेंग लोइनेना मणिपुर के मेडिकल कॉलेज सिंगी मरक्तगी अमदा मल्टी डिसिप्लिनरी रिसर्च यूनिट अमा लिंखनबा थबक पाइखले पब्लिक वर्क्स की मतंगदा पल्लदुना गवर्नमेंट असिना ASP की मखादा लुपा क्रोर 3.3 संगना किलोमीटर 338 हेन सांगबा लंबी मरफुनिथोय की फिबम फगत हनबा अमदी थोंग मंगा साबगी थबक पाइखले सालिबा सही सिंग मनुंगदा अनोबा संजनथोंग अमा अमदी VIP गेस्ट हाउस सागतपगी थबक पाइखलगनी अर्बन प्लानिंग की मतंगदा पल्लदुना पुन्ना लुपा क्रोर 9 हेन संगना नुपी पफम फंबी लिसिंगनी फम चंगदबा मरीसुब नुपी कैथेलमा साननबा स्टेट गवर्नमेंट मिनिस्ट्री ऑफ हाउसिंग एंड Poverty elevation da proposal thakibadu ayaba pirakle sarkar sina taksin gadabadi jirwam tupul infal session da sada yankai taruki thabak suba losilakle railway lines asigi thabak khumang sauksinaba ahenba lupa crore sani yankai pirakpada India government na yare masi March lising ni tara taruk fawgi manungda loisinabi pandam thamle sarkar sina kanglup khurimak nungsi sanana leminabuga loinana Manipur si santi leiba musung saukharba state ama loinanba khontang sing lokale maramasina
Aikoi Kudimagna Punna Kusamnaduna State Asigi territorial integrity Nak Seminagadabani Pandamasi Fanganaba Sarkarasina Honabasida members Singna Tawayana Mating Pangbinaba Fondoke. Nasigi Assembly Mipamna Manipur Territorial Assembly member Oramba Paunai Kais Swan Tak Amasung Ti Gauken Pauna Lakidabada Awa Fondoke House Ki Lusing Busu Oriba Safe Minister na Lisingani Tarahundoi supplementary demands for grant Amadi budget estimate Lisingani Taramari House the Thumke Manipur Locks Ayukta Bill Lisingani Taramari Manipur Public Service Commission Additional Functions Bill Lisingani Taramari Manipur Municipality 7 Amendment Bill Lisingani Taramari House introduced Toke Revenue Minister T.S. Devendra Naso Manipur Land Revenue and Land Reforms 6 Amendment Bill Lisingani Taramari introduced Toke Sahi Asige April Thagi Angan Basauta Parliament Mikal Fangtopa Yabagi Tazava Lady Haina Chief Electoral Officer Manipur Oinam Navakisorna Fongdorli CEO Office na Sinduna Classic Hotel da Fangtokeba Election Expenditure Monitoring Amasung Model Code of Conduct Matangda Political Party Amasung Media Gi Music na Sarugaba Nomigoiba Workshop ki Thoramda Navakisorna Wafamasi Fongdokebani Taramasida Systematics Voters Educations and Electorals Participations Officer Tombikanta Susurgaki Infal West ki DC ke Radhakumar Masung Assistant CEO Peter Salamna Resource Person Oike Navagisor Makatana Ngarang Guwahati da Awang Nopoki CEO Singi Mipama Pangtokre Mipamaduda Election Commissions of India gi Maikaidagi Manipurda Mikal Fangtokpada Sunagadaba Matam Hanglaki Ngasina Manipur gi District Singi ASPM Sung DC Singi Mipama Pangtoktuna Ngaksel Torang Matangda Kanare Atapa polling station Singdagi helicopter na EVM Lokatnaba Kanaba Hore Mai Fangdaba Ising Latrina Single Lataba polling station Sing Hongdonaba Torang Tori Manipurda Nongjuta Nganna Huba Maramna Mikalasi Nongjuta Lakringaida Pangtok Nabagi Namakta Proposal ECI da Thakre Hari. The weather conditions in the northeast, especially for Manipur, and we expect that to have the election in the early part of April. But let's wait for the announcement, which is likely to be made by the Election Commission very shortly. We will try to check the duplicate voters by comparing the photographs and the names of the voters appearing in one district with those names and photographs appearing in other districts. Nominini Satagadaba Passport Camp Ama Nasidigi Fast Emerge Banquet Holder Chief Passport Officer Government of India Muktes K Pardesina Saruyadun Hokre Kamasigi Marilena Chief Passport Officer of Fondo Kibida India Game of Papa Citizen Amana Passport Asilobi Masigidama online dinner Traga Passport Office Sinda Marilena Basia Sangsing Pisil Labamatun the Fangani Nasi Satari Kamasina Passport Lonabi Damaktache Pisil Laba Mui Singi Verification Guinea Mamang the Quaidi Nakpa Oina Guati Tana Selamadi Matam Sang Chatharambadu Kamasina Hantanbangam Lagani Manipur Miam Darka Labi Matung Inna Sigumba Kamasi Matung the Susang Naina Pangtulagani India government Manipurda Passport Office Hangdopiga Pamalay Masigidama Nintina Sem Sari Haiki Kam Aduda Saru Yakiba Home Department ki Principal Secretary Dr. J. Suresh Babuna Infalda Manipur ki Passport Office Hangdok Nabagi Damakta Sem Sabi Thabak Kana Satari Nimit Tarani Manung Sem Saba Loisilagani Habigi Tazulay Office Asida Legida staff sing Tama Makaina Traga Anirom training Togi Darka Labana May Tagaru Serolagi Office Nintina Function Toba Hogani Habigi Tazulay Hayang Power Satagaba Kamasida applicant Satuk Nefuna applied totally Matung Tarpo Oina Asinguma Kamsing Asi Sinduna Lamdamasing Miamna Passport Low with the Tenderba Kudong Sad Sing Kohanaba Honagani Haike RPF ki President Irengbam Chawena Independence Demand Dega Mari Lenana Lofasigi Kuntramanga Suba Mapo Komlun Numita Manipur Miam the Pausel Pirakle President Masamang Torpa Serolamada Miambu Kai Kumnabu Utpagaloina Miamgi Yawl Ihoda Lakidraba Atobi Singi Mafam the Ikai Kumnabasu Ulakle Manipurna Ning Tamba Leba Ama Oina Lazenabagi Lambi Indian Ngasi Pauba Tatuna Tamle Masigi Wahau Asidagi Unkanaba Toroktuna Hojikti India Masung Manipur Miam gi Marakta Muknabagi Sang Pangkai Yorle Piba Masi Yorlaba Fawda Malamgi Miam na Kangsin Usinadana India gi Yaka Yengduna Laikrabasu Loilamgi Saiting Fanglaba Manipur Miam Gidi Akanba Langzingama Sangsindaba Yadri Adu India Lengakna Muknaba Sigi Haurafam Lan Uhanaba Sangdai Wari Sanaduna Warusinama Nakal Animaki Kana Naba Maongda Puraknaba Hairi
मदुनदी मखोइना पामलिबा वारोइसिन अदु मणिपुर निंग तंबा हंजिन हन्नबगी वाफम नत्रे सुकनगी साक्थुम फिदुंग खरा हेंगत हल्लगा मखोइगी मखा ताना लेनबगिनी तचेंगनमक्सु मणिपुरबु इंडियाना इराय लाइना थादोक्लोय मखोइना लालमीगी पांगल सिजनदुना लालहौ असिबु नमथनबा होना वारी सनसी हाइरिबसी यावलिहो असिबु मुथनबनी सेरोल असिना ngasi manipuri singi sangsileba ningtamgi ihowasi isam samna tokhaina hingjanabgi wahan tokta natana mapung fana manipuri khunaina ningka tamna hingjanabgi firef lei ihowasigi firef asimakna ireisa singna ihowasibu ngasi phawba sawatuna lakli lamdamasigi miyamna mikha fondana ningtamna hingba pami haibasi puwari amasung ngasi thengkai kya da thokleba ihow kyana utli adubu masibu india lengakna lana uhanaba khonaduna lakli Manipur leksem lakpadagi furuf kyana khundarakpa lamdamasida tariba kanglov sing asigi masa masagi puwari leijaba tongan ba sakhatpagi mami saktam lon sanabi lining lon na singba natki pukai sauna leijaba ngaktini punamak asina pullaga manipur gi apunba phajaba saktam mama oiribani asigumlaba ngalingai matamdagi isilnau oina leminarba phulo Purup akhoi masel ngasidi samam naraba taibangpal amada ai wakhalolla hingningbagi hainabi amada laklibase India na akhoi irakta khenaba thawong kayada khudol tambirambadagini akhona phangliba India gi saithengna pirakliba khunai amasung lengak longi sapu singase ngak pangamnaba akhoi masel lokthuplakoi leitana amaga mapung phana paw fawdok naduna wakhai minaba tai haujing manipur gi yawlup singi thabaki lamda punsinaduna hauduna anoba lalgi lalong senmil naba ngamlokpa se manipur gi yawl ihogi khumang chawsin ba mani apun bagi sanggol liba pangal asina yekna bagi matik mayai kallaba thoksilbu mayok naba ngamduna lalo iho asibo anoba mayona mada purakani haibagi thajaba ekhoi khudimang na thamle maram asina sasinaba yawloi singna masagi khudong saba khara pangnanaba honabada yawl ihobu mingsat thialiba asibo thingnanaba yawloi singna miyangwa sangsin minabagi tangai fadaba leiri miyam amasung yawloi sing khusam naduna satminaba ngamlabadi yawl iho asigi asupa pangal oiraktuna India gi lanmi sing irai laina maithiba piba ngamgani matamdudata manipurna ning tamba lebak ama oiraktuna nuai yaifaba wata padaba manaba khunayama sema ngamlakani panamasi phangnabgi damakta khoi khudimak amato oina lepminasi hairi Manipuri sanari singna khare hena sanagadaba events khara khandoktuna mantras pinaba honari haina Manipur Sarkar gi Youth Affairs and Sport ki Parliamentary Secretary M Petribirasna phongdokre ngasi ISTV News ki mute ka unabamada magna wafam sing asi phongdokibani magna makha taraduna atai lewak singna boxing badminton taekwondo na singba masana singda sanaba yengduna international level da pangthokpa camp amadi Olympic na singba singda medal kya laure Manipur gi oina sanari singi fivum phagatnaba incentive award amadi sanaba thabak pibada natana sport policy asida lamdamasi gi sanori singna hena sanagadaba events khara khandolaga sarkar na ayan bami eng sangnaba wafam yauri masina tai discipline singda miraiba amadi thawaidaba leiroi tourism gi damakta su project kaya paikhanaba thorang leire haike akoi kanu gi youth affairs and sports department gi hoje koina maruina koina ji target thamjari busi koi manipur ga chana ba event sing hai batare ko koi international level da olympics da asian games da koi ki medal phang pa ya ba koi yang chana jab event sing da koi hena focus thamjaba koi na event manga taru maruina koi ki contact sports sing loina archery lady fencing lady si koi na hena focus tawraga sida hena atopa areas koi atopa event sing koi na discipline sing lai thuk se ha bidina chadaba hena stage da koi na potential lai ha bido focus tawraga koi mathangi lakadab international events sing commonwealth games asian games olympics ta koi hena koi performance manipur gi phagana ba koi adom da kharkanna koi focus tawjari National Rural Drinking Water Program amadi Nirman Bharat Abhiyan gi matangda nomagi oiba awareness program ama Malum Community Hall da pangthokre Manipur Sarkar gi PSED amadi Icon Foundation sin pangthokiba thoromasida Imphal West ki CMO eramba Dr. S Jadumani Malum gi Pradhan ke IBI ma Tuan school gi mahuri kya so sarwa ki ising phajana season asi haiba street play amasu utke National Rural Drinking Water Awareness Week amadi Nirman Bharat Abhiyan gi matangda satkiba tang kundege Manipur gi mafum kya da satharpa awareness program ngasi losin kre Bishnupur District Water and Sanitation Committee amadi SEICDO Bishnupurna punna sinduna Bishnupur gi Yangoi Ningtho Community Hall da pangthokiba thoromaduda Bishnupur gi DC Jason Simre Bishnupur District
district ki PSED gi EE oibita natana DWSC Bisnupur gi member secretary Okam Maino yauna tongan bami kyana surga ki National Rural Drinking Water Awareness Week ki Pauzal Puba Miam gi rally amasu Yangoi Ningtho Community Hall gi Forest Gate Fawasat ki tungda Wangoi Ningtho Community Hall da Miam gi oiba miphamam pangthoki EE Okam Maino na awareness asigi moru iba pandam di khungangi lamda afaba thakna ba sing marang kaina fangana ba khona bani haike Tolomadu ka mari lena pangthoke ba essay writing competition da makomathang tarba sing da manamathum sing yentoke awareness program asigi mari lena tongan ba topic ta akhanga he kyana wangangke DC Simrena afaba sing thakpa masung sanitation da maik matai sendana haksang fana laina ba awareness program kya pangthokle prajana ba ta trabdi sarkarna sel yamna sang na honarabasu aremba oigini paikali ba thabak thorom sing asida praja sing na mateng pangba tangai fade haike Constitution, the supreme law of the country. In the Constitution, Article 47 says, "Immunity, hachang dana du the lehenpa." Ising piba thapachana ising piba is the duty of the state. Is the responsibility of the government. Board of Secondary Education Manipur na loba haujik setariba class 10 gi parikha center singi hall manungda mobile phone singba electronics communication equipment sing pusinba yaroi haina athingba thamkrabasu parikha thariba mahiroi sing invigilator amadi staff singna parikha hall manungda mobile phone pusinba yaroi hari examination center campus manung amadi parikha hall manungda makhal amatagi electronics communication equipment sing pusinba thingnanaba examination center singi officer in charge singna akanba thabak lokhanaba board ke secretary na mari leinaba singda arfil torli Amaronda Anand Singh Higher Secondary School da center taba metric exam gi private candidate mari gi most sindun tharamba mioi mari joint student coordination committee gi thomi singh na farga police da sinakre committee gi convener TS Premanandana singnaba kya leibadagi center asigi osigi ayaba lorga sek tawda most silamba mioi singh fagat kibani sathariba parkha asida most sinba madi nataba pambai season nabagi wakhalon thadupiu haike joint student coordination committee na makhadana no yengkhiani Ramaduna, Kanaumba, Roshi, Jangba, Yarogashu, Madu, Andopiu, Chope Gavin and Ringeda. Joint Student Coordination Committee na ngasi class 10 gi exam yengsin besat pada exam gi 1 tok leitena pangthok lomba center kara thingnar lehari Salam Khumbong Center 1 gi room number 3 tagi committee gi member lakle tabadagi note khara thongnau da lamthorok thinglaki Lila Singh Khonangkhong Center gi room number amada Mairoi Singh aranba pambai season bada room aduge invigilator aduna karisu haidana leramba thinglarki Lamlai Private Center gi room number 2 dagi note khara farki Singtam High School yang pokpi gi room number madi da phamba Mairoi amadagi question number kungani thogi pakhum pairambadagi invigilator adu da haiduna fagalanki center asigi room number nifal dagi su note khara fagat pagalona Mairoi amadagi mobile phone amasu fagalaki Biramangol College ki oina room number 2 da taba Mairoi amana guide face kundagi kuntra fawa piramduna silambada committee gi member na fagat pada invigilator taba ojaduna guide adu paisinbaga committee gi record book adubu mulga segai ki hiramasida mari leinaba exam osina action logadabani hari Adult employees singbu Manipur Sarkar na ngasi phawba hantana yengba mieng yaning da phongdoktuna All Manipur Adult Employees Association Education AS ki oja singna MBC manakta wakan mapam chatakre association gi auditor Soraisams Rudana sai taratret hena waraklaba oja singi fifam thokpa dabi pibagi mohta khongjang sangsilaba oja singbo police sizinaduna tugaina bahona basi yaningde democratic oiba mongda sangsin ba khongjang asi myoiba amagi hakni athuba matamda chief minister amasung education minister na akanba mieng sangrabadi makhatana khongjang kya sangsinaba thorang tore haike National Fisheries Development Board ki makhada District Fisheries Officer Infal East na sinduna numit humni sethagadaba nganmi singi training loinana demonstration thorum Porompat DC complex ta leiba State Institute of Rural Development ki hall da hawdokre hawdokki thorum da Surasampur gi CEO Ais Tomba Infal East ki DFO Y Ibo bisu suruga ki Ais Tomba nganmi singi damakta National Fisheries Development Board ki makhada lowe abakana bakya lei aikhoina no technology kya season aduna ngagi Thok Hangal and Honasi Haike Garden Care Musung State Institute of Rural Development Sinduna Thasi Taramathuigi Satarakiba Tamelong District Floriculture Saukanabagi Entrepreneurship Skill Development Training Program
ngasi Porompat DC Complex ta leba State Institute of Rural Development ge hall loisin kre loisin gi thoromda hana Agriculture Director oramba B Haridas Sharma ISTV Network ki President Khamba Salam su sarugaki training da sarugaki ba singda certificate sing yantoki B Haridas Sharma na aikhoi gi lamdam asi lam koiba singi miang from oiba ba mafam kaya lairi masibu sem sagatpa tangai fade matang matung ina lakliba ohongba kaya na mahusagi oiba khalda apanba pidana ba honasi haiki ISTV Network ki President Khamba Salam na garden care na local liba khongtang asi yamna matam sai masigi kana ba aikhoi na lona ba honasi mahusagi lejerba khal kahandana ba honabada aikhoi khudimaki asobo thodang lai haiki aikhoi lamdam sin chuna ba bongda fajaba aikhoi likol amadi miyoga tana thana ya ba wa pamisi semjen satamiduna aduma design ma to ya ba porum da to training porum ma di en ajabada aduna Indian Home Ministry ki Joint Secretary Sambu Singana awanopol lamdam gi laloluf singbu khulai thaduk tuna Indian mainstream da tilakna ba phongdo ki ba wafamasi wesia lamdam asida Indiana satharliba loilam lenga ki tamtiba miot minai miat mipun kaya sibu losinduna thamlaga lamdam asigi miam gi right to self determination gi damukta sangsilakliba yawol lalo asibu lana uhanna ba mathong huktaba wangang ni haina UNLF ki serolamana phongdorli lofasigi senior publicity officer KSS Johebgi serolamana maning makha tamna Panjaramba Manipur Nation asibu Indiana nampuda loksin khiba aduna lamdam asigi furup singna masagi nat saktam kanjanaba amadi maromdom lengak sanaba horukliba ningtam lalok sing asi namthanaba afasfana singba tamtirba lo kaya thamjinduna lamdam asigi misam mian gi mathakta lanmi gi lengak chatribani lamdam asigi yol lalho asi masak thianaba amadi serana uhannaba chathariba misam mianda wat neiba thong sing asi media na sewa phakrabani India gi lengak pa singi aronba afongba thoksil kaya sina lamdam asigi tungi apunba laibak ama puminaba ngamdaba lalolof kharana pistok amadi sugi langda thukrabasu wesa lamdam asigi ningtamba hanjinnabagi damakta India lenga ki mayokta apunba ningtam lalhogi khongjang punna changsin minabagi firef hena sesilakli serolasina makha taladuna India amasung wesa lamdam andigi marakta thokliba lesem longi mungnabasi Indiana fanamba pangal kanbaleba oiduna su lanmigi pangalna namthapangamloi lesem longi pambaitana wakhai gadabani haibasidi India gi hana Home Minister oramba P Sidambaram amadi GK Pilaina wafam asigi asumbadu masamasana yakhi Indiana awang nongpok lamdam asigi miamda tawkiba lesem longi aranba khongthang adu democratic oiba pambai plebiscite tawduna lamdam asigi miambu muknaba asi wakhaibada saruk yahansi haiba UNLF ki wafam asidi democracy satli haiba Indiana ngasi phawba pakhum piba ngamdri mathaiduna thamli Joint Secretary Sambu Singagi wangang asimangna India gi makanba lamdam asigi miambu lanmi gi pangalna namthaduna thamgani kanba India gi thoksiladu sengna uthokli maki wangang asima lamdam asigi miambu apangbasiba apunba pangalbu singnaba thoi usitabani masigi pakhumdi lamdam asigi misam miam gi apunba pangal ka loinana apunba ningtam lalo sangsin minariba yawlop singna soidana pigani hairi Jadu Salau Jatra ki manung sena Am Admi Manipur gi mui singna ngasi kanglagi Western Gate gi Palace Compound fawba lam tu sengbu gi thabak sathakre masigi matang da Am Admi Manipur gi convener Harish Sorna Bharat ki mafam mataida satkiba tang 15 dagi pangthok nabugum Manipur da su Am Admi Party mapangal kankhale haibadu unaba thoromasi pangthokpani haikhe pandamdi khamjagi baduni society dagi kunai dagi dance wala sing wakal dagi amotpa wakal khandanaba kitokba Bishnupur District leba Electricity Power House da post hangduna leba 6/8 GR gi post manungda ngasi angan bada nomai kap gi makhol tabadagi manak nakpada leba miyamna mipaiba ponakre kanana kamdona nomai kap gi bano haiba sabsana khamangamdre ngasi numidang pung 5 minute kunthrarom taba matamda North AOC manakta leba Classic Hotel gi saksang dagi horokpa mayamana amangata chauna tholangadore Manipur Fire Service na kudakta mai kanbugi thabak chathaubadagi lanthum amangata amadi misimina tholongadobadagi kanbangam haure Home
Homeguard personnel singi tolof hengalu haiba da sangsilakliba khongjanggi manungsenna ngasi nupa nupi personnel singna lamphel da leiba headquarter dagi singmaironggi assembly tamna lakpada police na thau ground thingkre personnel amana phongdorakpada makhoi gi duty se police amana tawbaga saf manana ahing nungthil khaidana tawri adubo tolof na lupa lising ahunga samri khak piri ration money su lupa sawa khak pi bambaramna awaba kaya mayoknai homeguard singi tolof matamga sanaba maongda hengat pinaba sarkar gi putning singsilakle action je pira ka khoida akiba sabdama sanghan leba khoida haibadi didi tawda mani tawda yaro nang nar so lakada mani haibagi aba khoida yang wa ba ma bishim biri ba khoida ado khoi ana khoi didi ta laksa ge nung thigi kaza ge akhoi tolob sidi khar chahon biu haibane ba Indian Birders Conservation Network, Bombay Natural History Society, Center for Conservation of Nature and Cultivation of Sands, amasung Wildlife Wing Forest Department ga khusam daduna loktak ta taba usek singi matangda nomga oiba capacity building workshop ama kaibulam jaw to pangthokre tarmasida tongan ba organization segi mihut kuntraromna saruk yakhe Kuntra Taruk Suba Kuki Christian Church ke Sahigi Mifam Ngarang Surasampur gi Tuibong Community Hall losin kre losin gi thorom da ADC Sandel gi executive member as Tompaus Mate Surasampur gi ADC member Tominthangs Lungdin Pokholals Haukif amadi church ke losing ma kyasu saruyake Milal nang asisu Manipuri digital film album amadi Sumang Kumai Singi cassette cover singda lamdamasigi mayak tharamdaba sing fagal kre Narandagi satarkiba drive ta cassette kuntrarom pagatle mari leinu singna milalga wakhalol taminana ba khangalakle masida thausadrabadi matam supagi oina mari leinaba film album thingnana ba waref lawragani United Manipur Muslim Women's Development Organization amadi Laimasinta Self Health Group anina thasigi kungani thoida Manipur Press Club ta pangthokiba seminar amubo mugnarak thugai kiba thong All Manipur Muslim Students Organization All Manipur Muslim Coordinating Committee amadi Muslim Students Union Manipur na haksin lobu loinena thodo adu lebang masa tadabani hari Manipur Press Club ta pangthokpa pawgi mifam amada MSO ge President Farid Khana phongdokhibada thodo adu da Lusing kibi mioi mari gi matakta ain gi obe action lokat kadabani loinena seminar adu da sankiba senfam punamak hanjin gadabani nakalamrom da seminar adu kai kibagi nuaitaba leiringai serakta kaithel nupi marup ki lusing bi amana karigi dama kaithel gi maram da seminar selibano sel camp pami phongdolamba wafam yaning da wa phongdokhe Palace Compound leba Maharaj Chandrakirti Auditorium da sathariba Kumapan Suba All Manipur Drama Festival lising ni tarahumdoi taramari da ngasi Banyan Repertory Theatre gi sengni khujai utkre sahi sigoina sangnareba aiba GC Tongbran iramba drama sing festival sida uli sengni khujai da democracy gi wanthok lana satpa lengak sasan paribu singna masa masa gi amadi party gi khanduna miyam gi lan lana season narakpadagi lalobugi irang lakpa amadi leba pathok sing play sida ningtina uli Kuntare Suba KNO gi Rising Day ngasi Surasampur District ki Kholmun Playground da pangthokre thromaduda KNO gi Chairman TH German amadi Secretary T Samuel yauna makok thongba lusingba kyana sarugakhe Film ama pudokpada samaj ki kana gadaba amadi asoibe sing sumthokpa ngamgadaba film sing puthohaningi haina ISTV Network ki Secretary BK Maiteina ngasi malom awang laikai de leba Suresh ki yumda phangthokpa sibu oibe yabra haiba Manipuri digital film gi yafatoni thorama mada haikre Accurate film gi ahanba production oriba film asigi yafatoni thoram aduda film forum gi chairman Sujakanta amadi pradhan ke Tilotama su surgakhi film asigi screenplay amadi director na Pauzel Profloni director Pauzel na film asi romantic comedy ni masina samasta karigumba kharidi piba ngamlagani haiki secretary BK Maiteina makha taraduna film amada season nariba wahi wata asi yariba makai fattaba oheloidabani puthokadurba film asi afaba film ama oigini phongdokhe Manipur sing mo gi khoi mete ni sing na prem ge dore tok singa jani taram gi matung gi lo taroni habsi masi choi choi daroni masi gu masi ko na film jinga kamai to na kamai na changai bano kamai na thinga de ge kamai to de ge habsi gi mate no de gi nam na ko na sagan na no na ku so masi wa ko yi film la film na ka to na ngam si gyan ta halaga ngam sa ama to bi ya bi mo ji thara
तौहनिंबा तारे आइदि साइडगी Tamelong district ki Toksiam sub division ki manung senba Jiribam ka tainaba motokhal khulda nauna khul tasinba yaning de haina National Highway contract reta pung hombutara nithoi ge ban kauriba ase Manipur lengang na thon bani haina ngongkoi kanba lof Jiribam ge serolman hari hauji Jiribam ge polling station number 14/16 Babukhal Khunbu Hill Department ge gazette notification amana Hill district oriba Tamelong da konsinba haiba se Imphal district ke lam loktholaga Hill district ta pitopani Tamelong miyamga Jiribam ge miyamga ungkhatna hanba asoiba si toroba fawda mari leinaba officer ge matakta action lokhatriba karigino kalok maseng ge marakta nungsinatana senba gazette notification asi kakthatpaga loinana mari leinaba singi matakta action logadabani hairi hoji makhatana sanabgi paw robise Ngasigi sanabgi pauda Kang Anisuba International Invitational Kang Tournament ke nupigi winner India team Jiribam na oikre Manipur Kang Association sinduna thangwaibange lining ningtho sanglalamde Kumalampak Manipur Kang sangda team tara na sarugano satriba Anisuba International Invitational Kang Tournament ke nupigi final ngasi loisinkhre loisinbigi thoromda social activist RK Sivachandra Manipur Kang Association ke president M Jadumani Kangla Food Product Manipur Guwahati ge managing director A Birendra Susarugaki ngasi sanake ba nupigi final match ta India team Jiribam na India team Manipur bu Pansel Kumathoi Taramapalda maithiba piduna winner oikibani loisinbigi thonga mari leinana RK Sivachandra na phongdo kibada tournament asida mapaleba ki team kaya participate toba ngamdabasi chathok sasin ge problem amadi sel yamna sangba maramama oiri Masi Manipur Sarkar miyang sangbiduna Manipur gi nat ki oiba masana si saukhatnaba honaba mathau tai haiki hayeng nupa gi final da India team Manipur 1 amadi Bangladesh ka sanagani Manipur Police Sport Club A amadi Nambul Mapal Polo Club A Kuntra Suba State Level Polo Tournament ki semi-final sangkhre All Manipur Polo Association na sinduna Imphal gi Polo Ground da team Kungamari na saru yaduna sathriba Kuntra Suba State Level Polo Tournament ki ngasi sanakiba ahanba quarter final match da Manipur Police Sport Club A na Manipur Police Sport Club C bu pansel taret ahumda maithiba piki Manipur Police A gi Ais Avung Khumanna Pansel ahum M Jawan amadi T Pradeep Kumar na pansel anini sanke Manipur Police Sigi Pansel Singh adu M Vivekanandana pansel ani amadi S Baikimna pansel ama chanbangangke tournament asigi ani suba quarter final match singi sanakibada Nambul Mapal Polo Club A na Eastern Sporting Club Nomaibungbo pansel ahum anida maithiba piki Nambul Mapal ge pansel sing adu Ais Abung L Suresh amadi A Cameroon na pansel amamam chanke Eastern Sporting Club ke pansel ani aduna N Ramjin amadi TS Momosana sanke Imphal West District Football Association sinduna Pisumthong Ningom Lerak YLL ground da team mapal na saruk yadno sathriba Fast Women's Offense Futsal gi sanakiba ahanba ground da Eastern Sporting Union B Wangkhaina YWC Langthabalbu goal ani amada maitiba pikre ESU gi goal sing adu M Mandakini amasung I Prameswari na sanke YWC gi amatangarba goal aduna NG Anibala na sanke ani suba ground gi sanakibada Manipur Police Sport Club A na NYTAC Okram Chute goal taruk amada maitiba piki Manipur Police ki goal sing adu O Bembem na goal ahom NG Balana ani amadi TS Tababina goal amam sanke Okram Chute ki amatangaraba goal aduna SS Hemrani na sanke tournament asigi ahom suba ground gi sanakibada Manipur Police Sports Club B amadi Eastern Sporting Union A Wangkai goal mari sanaduna draw satkre Imphal East District Football Association sinduna Sorai Sams Ronica Memorial Football Tournament April tang anidagi pangtholagni hari entry form pisinbagi aroiba numit mathang thagi March tang taramari fawni manager meeting na March tang kungatarukta association ga office ta pangtholagni hari All Manipur Cricket Association sinduna Luang Sangmangi Luang Pokpa Cricket Stadium da team mapan saruk yaduna sathriba fast play tournament king asi sanakiba match da thau thamaiba na PCC mai koibibo wicket tare tamai thibu pikre
PCC may koibina tours ngamduna ahan batting tobada over control homdoida wicket loin turaga run marfudara mari loki masigi pakumda thau thomibana over kulumdoiga ball amada wicket ahum turaga apiba target adu yobungauke thau thomibangi Sunil na wicket mari loduna man of the match takre hayang Oscar Pauna Bazar amadi YWC paswaiga sanargani Hockey Manipur gi miyang makada YCCIC konta ahlofna sinna Y Rasmani ground konta ahlofta tim tarahum doina saruyadun sathriba anisuba Yumnam Rasmani Memorial Invitation Men's Open 7A side hockey tournament ki nasi sanakeba match ta Manipur Police Sport Club bina Maira Basikong ebu goal tara anida maitiba pikre anisuba ground ki sanakibada Manipur Police Sport Club e na SYUC usekonbu goal tarahum doi amada maitiba pikre Manipur Veteran Cricket Association Sinduna Langthabal Public Ground da Team Nepal na saru yaduna sathriba ani suba 2020 Veteran Cricket Tournament ki ngasi sanakiba match ta Napsa Khaimphal na DSU Kwakethel bu wicket tarukta maitiba pikre DSU Kwakethel na tours ngamduna ahan batting tawda over taramapal ga ball amada wicket loina turaga run samaloki masigi pakhonda Napsa Khaimphal na over taranithoi ga ball manga da wicket mari turaga apiba target yobungauki Napsa Khaimphal gi Bogendrona ball kulumdo napigani ball kungama panda run kuntraga mari amadi wicket ani loduna man of the match taki hayang Young Star amadi model club singamakha sanargani Hojik ngasi nomugi okiba ay ngasi pau pizri ICAR Lampel Party ki fangba pau gi matungina ngasi khwaidigi saba degree Celsius 16.5 khwaidigi engba degree Celsius 3.5 nungsit yawa sing malal gi sang ayukta sada marfutaret nungthildana sada nepumanga ngasi nong sukhide Loisal padang ngasi muru pausing amukan pizri tara suba state assembly gi tare suba session ngasi digi haukre Manipur gu nungai phaba amadi aphaba state ama ohenduna awang nong pokta natana India kumbada khwaidigi phaba state ohena ba honariba sida member punamakna mateng pangbinaba Manipur gi governor VK Dugal na phangdokre amadi sahi sige April thagi angan basarukta parliament mikhal pangthokpa yabagi thajaba leire ISTV News Bank tabiru punangpo ngasigdi aroy boina khurumjari